Kwai mayang ngasi March ki tang taret ing kumja lising ani kunmanga irai numit akhoi gi nungthil numidang waram gi pung mari tasilakadore ngahaki mamangda akhoi selu haibadu da oja emango gi mayumda akhoi ngahak pothajaraga tholakpani kilometer ani ahum laeraga sonai gi akhoi gi saikhom likai haiba chauraba maitai khunjau si फावरगा लाक्चबनी आइना लेपचरीबसी सोनाई साइखोम लेकाई gi mayai oirambasu yai tungda chakriba adagi asomda khoigi nongpok nongchukki lambi paring sida yam chauna adagi sigi kaino sida na tungsida hek khoigi aigi tungsida ida turen ama chele dhamai turen ni hai masi asumai tawduna leiba seida ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯍꯨꯝ ꯐꯥꯡꯕ ꯑꯃ ꯂꯩꯔꯤ ꯁꯤꯒꯤ ꯇꯨꯡꯁꯦ ꯁꯤꯗꯩꯁꯤꯗ ꯁꯥꯏꯟꯕꯣꯔꯗ ꯑꯃ ꯊꯦꯠꯂꯤ ꯁꯥꯏꯟꯕꯣꯔꯗꯁꯦ ꯑꯩ ꯎꯠꯆꯒꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯋꯦ ꯇꯨ ꯙꯃꯥꯏ ꯍꯥꯏꯕꯅꯤ ꯗꯛꯁꯤꯟ ꯃꯣꯍꯟꯄꯨꯔ ꯄꯥꯔꯠ 9 ꯋꯦ ꯇꯨ ꯙꯃꯥꯏ ꯍꯥꯏꯅ ꯙꯃꯥꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯅꯥꯏ ꯁꯥꯏꯈꯣꯝ ꯂꯩꯀꯥꯏ ꯐꯥꯎꯅ ꯆꯠꯂꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯅꯤ ꯒꯥꯔꯤ ꯊꯧꯔꯤꯁꯤꯁꯨ सोनाई थांजम लेकाई अदगी अखोई साइखोम लेकाई अदु हाइबसिदी याम चावबा अदुगा ख्वाइनासु अदुम इखंग खंगनाबिबा पोसकनी मसिदगी मखा पांगना सिगी तोरेन खोंबा लंबी साइखोम लेकाई फावरगा चलिबा लंबी सिदगी मखा पांगना संग्रिबा लंबी सिदा किलोमीटर अमा मुक्तनी हाई लंबी सिजु अनौबा थोलकपनी मसी थोनद्रिंगगी ममांगददी यामना नातै चादबा फिबम सोइदना अदुम ओइरमगनी हाइना लौजै हुजे अनौब लेबाक थोलगा लंबी से सेमई मसी मतम अमददी अमुक चही फादना था मरी मंगागी मनुंगददी याम नुंगाइबा लंबी थोंग नुंगाइबा मफम अमा सोइदना ओरकनी हारिबा धमाय हाइदा लेरिबा अखोई मैतै युम खरा लेरिबा से युम कया लेबनो खंगजदे अदु मफमदुदा चलगा धमायदा लेरिबा मैतै सिंगी चौराकपो मसक्तु ताक्सदनबा होनाजरके अनौब लेबाक थोनबा लंबीनी अखोई नाग येता लबुक अमहांगनी अदु कयामना किलोमीटर मुक्तम चंगी हाय अदु किलोमीटर अमा यौरगा तमजरके सोनाई साइखोम लेकाइदगी तमाई चंगाइबा लंबी सी नौना थोनबा लंबीनी मसीगी लंबी सी थोनद्रिंगगी ममांगददी औसु उफुन अंगकपा मवोंगनी गाड़ी थौबदा लाक्सिले अतम थौवे सिटकन अदो मसी यामना वायोंग चारमोय अदुबु लंबी से आसाम दा सेमगलैबा खुसेम लाक्सेम सिददी था अनि अहुमगी तेलबा मतंगी मनुंगदा यामना अफबा लंबी अमा ओइरा आनी हाइना आइ थाजैजै अदुगा मदु फरागदी अमुक नमाइदा लेरिबा मैतै इचलिनाव पाइसासिंग यामना हेना नुंग थाबा हौरे मतेक अमदी स्वाइजदी नुंग थाबा हौरे नमाइ सी ओइदोइरो सी ओइदोइनि मांगदा उरिबा खुनजिनि तोखाइना लेबा खुननि नमाइगे असी मैतै खक्ता लेबदी ओइरमदौ मांदे अदुबु येंसी ओ नुंग थारे नौना थोनबा लंबीनी नमाइ चंगिबा लंबी से नुपी मचा अनी चली सिदी कनो मयांग नुपी मचा सिंगनी मयांगनी मयांगी युमना हौई मिटोकी युमना हौरी धमाई चंगे अखोई हौजिक लंबी से नौना सेमकपा लंबीनी हाना बुदी लेरमगनी अदुबु यामना फिबम चादना लेरमगनी हाइना थाजै धमाई यौरे धमाई खुन चंगे मिटै युम ना खोंलालो मिटै युम माले स्कूल दी अमा लेने स्कूल गादी लै औतांगो मैतै माली सेदा थोलैजे बिरला लोई में जुकाजनो मैतै ओइबिरब्रा अखोई कनोसे धमाइदा मैतै युम क्याम लेगे मैतै युमसे उन्मुको रंगदरा कदा वाइदे हौरिनो
ꯁꯨꯝ ꯃꯇꯥꯏꯗ ꯑꯍꯥꯟꯕꯗ ꯁꯤꯗ ꯑꯃ ꯍꯧꯔꯦ ꯖꯨꯝ ꯑꯅꯤ ꯑꯍꯨꯝ ꯁ꯭ꯋꯥꯏꯗ ꯂꯩꯔꯦ ꯑꯣ ꯁꯤ ꯖꯨꯝ ꯑꯍꯨꯝ ꯑꯣ ꯑꯗꯒꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯖꯨꯝ ꯑꯃ ꯁꯤ ꯖꯨꯝ ꯍꯧꯔꯦ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯁꯤ ꯃꯩꯇꯩ ꯉꯥꯛꯇꯔꯣ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯑꯣꯖꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯤꯕ ꯑꯩꯒꯤ ꯃꯤꯡ ꯗꯣꯂꯥ ꯕꯥꯕꯨ ꯀꯧꯔꯦ ꯑꯣꯖꯥ ꯑꯥꯔꯃꯤꯗ ꯂꯩꯕꯤꯔꯝꯕ꯭ꯔꯣ ꯀꯩꯅꯣꯗ ꯇꯤꯆꯔꯗꯅꯤ ꯇꯤꯆꯔ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯂꯩꯔꯤ ꯑꯣ ꯀꯔꯤ ꯁ꯭ꯀꯨꯜꯗ ꯃꯤꯗꯜ ꯁ꯭ꯀꯨꯜꯗ ꯃꯤꯗꯜ ꯑꯦꯝ ꯏ ꯁ꯭ꯀꯨꯜꯗ ꯀꯩꯅꯣꯗ ꯃꯤꯖꯣꯔꯥꯝꯗ ꯃꯤꯖꯣꯔꯥꯝ ꯀꯔꯥꯏꯋꯥꯏꯗ ꯃꯤꯖꯣꯔꯥꯝ ꯕꯣꯔꯗꯔꯗ ꯆꯣꯡꯇꯤ ꯍꯥꯏꯗꯨꯒ ꯑꯣ ꯆꯣꯡꯇꯦꯗ ꯌꯥꯝ ꯂꯥꯞꯄꯤ ꯑꯣ ꯍꯧꯖꯤꯛ ꯀꯔꯤ ꯌꯨꯝꯅꯥꯛꯇꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁ꯭ꯔꯣꯝ ꯅꯠꯇꯅ ꯑꯩꯈꯣꯏ ꯁꯤꯒꯁꯦ ꯑꯩꯈꯣꯏꯒꯤ ꯙꯃꯥꯏꯁꯦ ꯂꯥꯏꯁ꯭ꯔꯣꯝ ꯅꯠꯇꯅꯤ ꯌꯨꯝꯅꯥꯛ ꯑꯍꯨꯝ ꯃꯔꯤꯇꯅꯤ ꯆꯣꯏꯔꯤꯕ ꯀꯔꯤ ꯀꯔꯤ ꯆꯣꯏꯔꯤꯅꯣ ꯌꯨꯝꯅꯥꯛꯁꯦ ꯑꯃꯅ ꯅꯥꯝꯕ꯭ꯔꯝ ꯑꯃ ꯂꯩꯔꯦ ꯑꯥ ꯑꯗꯒꯤ ꯁꯤꯒꯩꯁꯤꯒ ꯑꯅꯛꯄꯁꯤꯒꯗꯤ ꯌꯨꯝꯅꯥꯝ ꯑꯃ ꯂꯩꯔꯦ ꯑꯥ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯣꯏꯗꯨꯅ ꯀꯔꯤ ꯁꯥꯒꯩꯅꯣ ꯑꯩꯁꯨ ꯀꯥꯎꯈ꯭ꯔꯦ ꯃꯣꯏ ꯁꯥꯒꯩ ꯌꯨꯝꯅꯥꯝꯒ ꯅꯥꯝꯔꯝꯒ ꯌꯥꯎꯔꯦ ꯑꯇꯣꯞꯄꯅ ꯑꯣꯖꯥꯅ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯑꯇꯩꯗꯤ ꯂꯥꯏꯁ꯭ꯔꯝ ꯉꯥꯛꯇꯅꯦꯕ ꯑꯇꯩ ꯂꯥꯏꯁ꯭ꯔꯝ ꯅꯠꯇ꯭ꯔꯅꯤ ꯑꯣ ꯁꯤꯒꯤ ꯄꯔꯦꯡꯁꯤꯗ ꯃꯩꯇꯩ ꯂꯩꯔꯤꯁꯦ ꯑꯁꯤ ꯄꯔꯦꯡꯁꯤꯅꯤ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯍꯟꯗꯛꯇ ꯅꯧꯅ ꯅꯧꯅ ꯁꯦꯝꯃꯤꯅꯦ ꯁꯤ ꯁꯦꯝꯗ꯭ꯔꯤꯉꯩꯗꯗꯤ ꯀꯔꯝꯍꯥꯏꯅ ꯑꯣꯖꯥ ꯁꯤꯗ ꯄꯣꯛꯄꯤꯔꯤꯔꯣ ꯑꯩ ꯁꯤꯒ ꯄꯣꯛꯄꯅꯤ ꯑꯗꯣ ꯀꯔꯝꯍꯥꯏꯅ ꯇꯧꯕꯤꯔꯛꯏ ꯂꯥꯏꯔꯤꯛꯀ ꯇꯝꯕ ꯆꯠꯄꯁꯦ ꯑꯁ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯁꯤ ꯁꯤꯒꯩꯁꯤꯒ ꯁꯥꯏꯈꯨꯝ ꯂꯩꯀꯥꯏ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕ ꯀꯨꯝꯊꯔꯛꯄ ꯈꯨꯟꯁꯦ ꯍꯣꯏ ꯑꯩꯈꯣꯏ ꯁꯤꯒꯩꯁꯤꯒ ꯈꯨꯗꯩ ꯁꯦꯠꯂ ꯆꯠꯂꯦ ꯑꯥ ꯂꯩꯈꯣꯝꯁꯦ ꯌꯥꯝꯅ ꯂꯧꯕꯨꯛꯇ ꯀꯨꯝꯕꯅꯤꯅ ꯁꯤ ꯖꯧꯅ ꯄꯨꯊꯩꯑꯕ ꯑꯩꯈꯣꯏ ꯐꯩꯕꯥꯛ ꯖꯧꯅ ꯑꯥ ꯑꯗꯣ ꯁ꯭ꯀꯨꯜꯗ ꯌꯧꯔꯒ ꯁꯥꯏꯈꯨꯝ ꯂꯩꯀꯥꯏ ꯌꯧꯔꯒꯗꯤ ꯈꯣꯡ ꯈꯨꯠ ꯊꯥꯝꯗꯣꯛꯑꯗꯒꯤ ꯁ꯭ꯀꯨꯜꯗ ꯑꯗꯨ ꯆꯠꯂꯦ ꯑꯗꯨꯒ ꯆꯪꯉꯦ ꯁꯥꯏꯈꯣꯝ ꯂꯩꯀꯥꯏꯒꯤ ꯂꯝꯕꯤꯗꯤ ꯑꯗꯨꯝ ꯐꯔꯝꯃꯕ꯭ꯔꯥ ꯁꯥꯏꯈꯨꯝ ꯂꯩꯀꯥꯏꯒꯤ ꯂꯝꯕꯤꯁꯤꯗꯤ ꯐꯔꯝꯃꯦ ꯁꯥꯏꯈꯨꯝ ꯂꯩꯀꯥꯏꯗꯒꯤꯅ ꯗꯃꯥꯏ ꯇꯥꯔꯛꯄ ꯂꯝꯕꯤꯁꯤ ꯌꯥꯝ ꯐꯠꯂꯝꯗ꯭ꯔꯦ ꯑꯣ ꯑꯁꯦ ꯅꯣꯡꯖꯨ ꯅꯨꯡꯁꯥꯗ ꯑꯩꯈꯣꯏ ꯆꯠꯄ ꯉꯝꯗꯦ ꯁꯤ ꯑꯣ ꯂꯧꯔꯤꯗ ꯆꯠꯂꯁꯨ ꯃꯤꯅꯁꯨ ꯉꯥꯡꯉꯤꯗꯣ ꯃꯤꯒꯤ ꯂꯧꯔꯤꯅꯤ ꯀꯥꯏꯅꯤ ꯈꯣꯠꯀꯅꯤ ꯑꯣ ꯍꯥꯏꯅ ꯂꯧꯕꯨꯛꯇ ꯆꯠꯄꯅꯤꯅ ꯂꯧꯕꯨꯛꯇ ꯆꯠꯂꯦ ꯑꯣ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏꯁꯨ ꯂꯥꯏꯔꯤꯛ ꯇꯝꯃꯛꯏ ꯑꯣ ꯑꯍꯥꯟꯕꯗ ꯂꯝꯕꯦꯜ ꯂꯩꯔꯝꯗꯦ ꯑꯣ ꯑꯣꯖꯥ ꯑꯣꯖꯥꯗꯤ ꯃꯤꯖꯣꯔꯥꯝꯗ ꯑꯣꯖꯥ ꯑꯣꯏꯕꯤꯔꯦ ꯑꯇꯩ ꯌꯨꯝ ꯀꯨꯟꯃꯨꯛ ꯂꯩꯕꯤꯔꯤ ꯁꯤꯗꯩꯁꯤꯗ ꯀꯨꯟꯃꯨꯛ ꯍꯥꯏꯇꯥꯏ ꯑꯗꯣ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕ ꯌꯥꯎꯅꯔꯤꯕ꯭ꯔꯣ ꯊꯕꯛ ꯍꯧꯖꯤꯛ ꯏꯪꯈꯥꯡ ꯅꯠꯇꯅ ꯑꯥꯔꯃꯤ ꯔꯤꯇꯌꯥꯔ ꯑꯣꯏꯕ ꯌꯥꯎꯔꯦ ꯑꯥ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯄꯨꯂꯤꯁꯇ ꯆꯥꯝꯕ ꯂꯩꯔꯤ ꯑꯗꯨꯗꯒꯤ ꯑꯥꯔꯃꯤꯗ ꯂꯩꯔꯤ ꯑꯦꯝ ꯑꯦ ꯕꯤ ꯑꯦ ꯑꯣꯏꯕꯒꯗꯤ ꯌꯥꯎꯔꯕ꯭ꯔꯣ ꯌꯥꯎꯔꯤ ꯊꯕꯛ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯌꯥꯎꯔꯤ ꯁꯨꯝ ꯑꯦꯝ ꯑꯣ ꯑꯦꯁ ꯁꯤ ꯇꯝꯕ ꯈꯣꯠꯄ ꯑꯣ ꯂꯣꯏꯗ꯭ꯔꯤ ꯏꯪꯈꯣꯜ ꯏꯪꯈꯣꯜꯗꯤ ꯂꯧꯒꯗꯤ ꯂꯩꯅꯕ꯭ꯔꯣ ꯂꯧꯗꯤ ꯁꯤꯒꯩꯁꯤꯒꯗꯤ ꯑꯅꯝꯕꯗꯤ ꯂꯧꯅꯤ ꯌꯥꯝꯅ ꯂꯧ ꯃꯔꯥꯡ ꯀꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯍꯥꯟꯕꯒꯤ ꯈꯨꯟꯁꯦ ꯑꯣ ꯁꯤ ꯂꯩꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯃꯥꯏꯒꯤ ꯂꯧ ꯅꯠꯇꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯗꯃꯥꯏ ꯃꯩꯇꯩꯁꯨ ꯌꯥꯎꯕ꯭ꯔꯕ ꯃꯩꯇꯩꯒꯤ ꯑꯣ ꯁꯨꯝ ꯆꯠꯂꯒ ꯉꯁꯥꯏ ꯌꯦꯡꯉ ꯃꯄꯥꯟꯗ ꯁꯨꯝ ꯎꯔꯤꯗꯅꯀꯣ ꯍꯣꯏ 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 ꯁꯨꯝ ꯂꯧꯒꯤ ꯅꯠꯇꯅꯤꯁꯦ ꯑꯣ ꯂꯧꯒꯤꯗꯤ ꯈꯨꯗꯣꯡꯆꯥꯕ ꯏꯁꯤꯡ ꯃꯥꯏꯁꯤꯡꯒꯤꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯒꯦ ꯏꯁꯤꯡ ꯍꯧꯖꯤꯛ ꯃꯥꯏꯁꯤꯡꯒꯤꯗꯤ ꯍꯧꯖꯤꯛ ꯀꯩꯅꯣꯁꯦ ꯄꯥꯏꯞꯁꯦ ꯁꯦꯝꯃꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤꯁꯦ ꯑꯣ ꯅꯍꯥꯟꯈꯩꯗꯤ ꯂꯥꯛꯇ꯭ꯔꯤꯕꯅꯦꯕ ꯅꯍꯥꯟꯒꯤꯗꯤ ꯂꯥꯛꯇꯦ ꯑꯗꯣ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯂꯩꯔꯤ ꯄꯨꯈ꯭ꯔꯤꯁꯦ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯅ ꯆꯥꯕ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯅ ꯆꯥꯏ ꯃꯩꯗꯤ ꯐꯖꯅ ꯐꯪꯉꯕ꯭ꯔꯥ ꯃꯩꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯐꯖꯅ ꯐꯪꯉꯤ ꯍꯥꯏꯕꯨ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯃꯇꯝꯗꯗꯤ ꯃꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯤꯇꯪ ꯂꯩ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯃꯩ ꯂꯥꯛꯄꯗ ꯃꯩꯗꯤ ꯂꯥꯛꯄꯗ ꯀꯨꯏꯔꯦ ꯈꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯦꯜ ꯄꯤ ꯁ꯭ꯀꯨꯜ ꯑꯃ ꯂꯩꯕ꯭ꯔꯣ ꯑꯦꯜ ꯄꯤ ꯁ꯭ꯀꯨꯜꯒꯤ ꯃꯃꯥꯡꯒꯤꯁꯦ ꯁꯤꯒꯤ ꯑꯣ ꯃꯃꯥꯡꯁꯦ ꯑꯦꯜ ꯄꯤꯅꯤ ꯑꯣ ꯑꯦꯜ ꯄꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯁꯨꯝ ꯍꯥꯏꯇꯥꯔꯦ ꯑꯦꯜ ꯄꯤꯒꯤ ꯃꯇꯨꯡꯗꯗꯤ ꯁꯥꯏꯈꯣꯝ ꯂꯩꯀꯥꯏ ꯆꯠꯇꯣꯔꯤꯕ꯭ꯔꯥ ꯑꯦꯜ ꯄꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯇꯝꯅꯤꯡꯕ ꯃꯥꯏꯒꯤꯗꯤ ꯆꯠꯂꯦꯗꯅ ꯁꯥꯏꯈꯨꯝ ꯂꯩꯀꯥꯏ ꯒꯣꯕꯤꯟꯗ ꯅꯒꯣꯔ ꯍꯣꯏ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯁ꯭ꯀꯨꯜꯗꯣ ꯑꯗꯨꯒ ꯑꯣ ꯑꯗꯨꯒ ꯇꯝꯃꯦ ꯅꯠꯇ꯭ꯔꯒ ꯀꯌꯥ ꯈꯔ ꯑꯃꯅ ꯁꯨꯅꯥ ꯖꯨꯕꯣꯇꯤꯗ ꯑꯣ ꯇꯝꯃꯦ ꯃꯥꯏ ꯑꯣ ꯍꯥꯏ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯌꯧꯔꯛꯑꯒ ꯑꯄꯥꯝ ꯑꯄꯥꯝꯕ ꯁ꯭ꯀꯨꯜꯗ ꯆꯠꯅꯔꯦ ꯑꯆꯥ ꯁꯤꯗꯒꯤ ꯀꯩꯅꯣꯗꯤ ꯁꯣꯅꯥꯏ ꯄ꯭ꯔꯣꯄꯔ ꯇꯥꯎꯟꯁꯤ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯀꯤꯂꯣꯃꯤꯇꯔꯁꯦ ꯍꯧꯖꯤꯛ ꯌꯥꯝꯗ꯭ꯔꯕ ꯀꯤꯂꯣꯃꯤꯇꯔ ꯃꯉꯥꯃꯨꯛꯇꯤ ꯃꯉꯥꯃꯨꯛ ꯑꯣꯏꯔꯛꯀꯅꯤ ꯁꯣꯔꯠ ꯀꯥꯠꯇ ꯑꯣꯏꯔꯝꯒꯅꯦꯕ ꯌꯥꯝꯅ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯅꯨꯡꯉꯥꯏꯔꯗꯤ ꯀꯤꯂꯣꯃꯤꯇꯔ 5 ꯍꯥꯏꯁꯤ ꯀꯩꯁꯨ ꯅꯠꯇ꯭ꯔꯦ ꯀꯩꯁꯨ ꯅꯠꯇꯦ ꯂꯝꯕꯤ ꯑꯦꯛꯁꯔꯁꯥꯏꯁ ꯅꯍꯥꯟꯋꯥꯏ ꯑꯣꯏꯅ ꯅꯨꯡꯉꯥꯏꯔꯝꯗ꯭ꯔꯗꯤ ꯂꯝꯕꯤ ꯋꯥꯔꯤꯉꯩꯗꯗꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗꯁꯨ ꯀꯣꯂꯦꯖꯀ ꯇꯝꯃꯛꯄꯁꯦ ꯍꯣꯏ ꯑꯁꯣꯝꯗ ꯒꯣꯔꯒꯣꯔꯤ ꯍꯥꯏꯅ ꯈꯨꯟ ꯑꯃ ꯂꯩꯀꯣ ꯑꯥ ꯒꯣꯔꯒꯣꯔꯤꯁꯦ ꯂꯥꯟꯊꯣꯛꯑꯒ ꯃꯗꯨꯗꯒꯤ ꯊꯟꯖꯝ ꯂꯩꯀꯥꯏ ꯆꯠꯁꯤꯁꯨ ꯂꯧꯕꯨꯛꯇꯅꯤ ꯆꯠꯂꯤꯁꯦ ꯒꯣꯔꯒꯣꯔꯤꯁꯤꯁꯨ ꯃꯩꯇꯩ ꯂꯩꯕ꯭ꯔꯥ ꯑꯣꯖꯥ ꯃꯩꯇꯩ ꯅꯠꯇꯅꯤ ꯒꯣꯔꯒꯣꯔꯤꯁꯤꯁꯨ ꯀꯌꯥꯝ ꯆꯥꯎꯕ ꯃꯩꯇꯩ ꯈꯨꯟꯅꯣ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏ ꯈꯨꯟꯗꯒꯤꯗꯤ ꯌꯥꯝꯅ ꯆꯥꯎꯔꯤ ꯑꯥ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯆꯠꯂꯒ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯏꯈꯣꯝ ꯂꯩꯀꯥꯏ ꯒꯣꯕꯤꯟꯗ ꯅꯒꯔ ꯍꯥꯏ ꯆꯤꯡ ꯑꯃ ꯂꯩꯗꯅ ꯑꯥ ꯆꯤꯡꯗꯨꯒꯤ ꯂꯝꯕꯤ ꯆꯠꯂꯒ ꯁꯨꯝ ꯀꯩꯅꯣ ꯒꯣꯔꯒꯣꯔꯤ ꯃꯪꯒꯣꯜꯄꯨꯔ ꯖꯨꯔꯥꯈꯨꯟ ꯊꯥꯡꯒꯝ ꯂꯩꯀꯥꯏ ꯃꯩꯇꯩ ꯅꯠꯇ ꯂꯣꯏꯅ ꯂꯩꯔꯦ ꯑꯣ ꯃꯣꯡꯒꯣꯜꯄꯨꯔꯒꯗꯤ ꯈꯪꯖꯔꯦ ꯑꯣꯖꯥ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯃꯩ ꯀꯩꯗꯧꯕꯤ ꯃꯣꯏꯒꯤ ꯃꯩꯁꯤ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯇꯧꯕꯁꯤ ꯁꯧꯕꯒꯤꯁꯦ ꯑꯣ ꯑꯗꯣ ꯏꯁꯤꯡꯗꯤ ꯂꯥꯛꯇꯣꯔꯦꯅꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯂꯥꯛꯇ꯭ꯔꯦ ꯏꯁꯤꯡꯁꯦ ꯍꯥꯟꯅ ꯄꯤꯔꯕꯅꯤ ꯃꯣꯏ ꯖꯦꯁꯤꯕꯤꯅ ꯇꯛꯈꯥꯏꯕꯗ ꯈꯔ ꯇꯠꯈꯔꯦꯁꯦ ꯑꯣ ꯍꯥꯟꯅꯗꯩꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯑꯒꯦ ꯏꯁꯤꯡ ꯀꯨꯏꯗ꯭ꯔꯤ ꯁꯤꯗꯤ ꯇꯧꯕꯕꯨꯗꯤ ꯑꯣ ꯁꯦ ꯇꯧꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏ ꯊꯥ 7-9 ꯊꯥ ꯁꯨꯔꯦ 9 ꯁꯨꯔꯦꯕ ꯑꯣ ꯍꯥꯟꯅꯗꯤ ꯄꯨꯈ꯭ꯔꯤꯒꯤ ꯑꯣꯏꯅ ꯄꯨꯈ꯭ꯔꯤꯒꯤ ꯇꯧꯅꯔꯝꯕ ꯏꯁꯤꯡꯅ ꯁꯨꯝ ꯌꯨꯁ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣ ꯑꯁꯤꯒꯤ ꯁꯥꯏꯈꯣꯝ ꯂꯩꯀꯥꯏꯗ ꯆꯦꯜꯂꯤꯕ ꯈꯣꯡꯁꯦ ꯇꯨꯔꯦꯟꯁꯦ ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦ ꯑꯝꯖꯨꯔ ꯀꯧꯔꯦ ꯑꯣ ꯑꯝꯖꯨꯔ ꯀꯧꯏ ꯑꯩ ꯉꯁꯥꯏ ꯙꯃꯥꯏ ꯇꯨꯔꯦꯟ ꯍꯥꯏꯖꯈ꯭ꯔ ꯃꯥꯅꯦ ꯑꯝꯖꯨꯔ ꯍꯥꯏꯕ ꯑꯣ ꯑꯣꯖꯥ ꯅꯨꯡꯉꯥꯏꯖꯩ ꯁꯨꯝ ꯆꯪꯖꯔꯨꯒꯦꯀꯣ ꯊꯦꯡꯛ ꯌꯨ ꯅꯪ ꯃꯤꯡ ꯑꯃꯨꯛꯇ ꯍꯥꯏꯕꯅꯤ ꯀꯩꯅꯣꯅꯤ
하요 그 밍 하요 그도게 밍 하요 그 까리 까이블레게 하 저게 юм노 라이스람 너 라이타미 뭐 그가세야 까이노니 낭학te 칼리 까이노니 콜레스 타미로 까도리노 까리야 오 아차 오 라이브 티브니 바로 얌 투나 바로 하 떨어 시니 누시레 넘미테 누빔 사마 그노 따위 아코이 담마이지디 담마이지 오자 소나에 좀 찡이고 아데기 어셈블리 컨스티튜엔시죠 아데기 그노디 그람 판차이티 Anda koi ki je kari member le ya ba member meite ni wo ngam bro next time the member ma koi ki gol gori aidan left to koi meite ya ma koi du supporter koi meite mayam na ado huji hujikti hujik asom koi ki kharom hai tare ko se awang mai ge ni du asom na kana kha mai ge ni ada dukan macha ma leram ngani hoi meite gira dukan du gi asom na ge je kharom kha chin ni hoi asom na kana na awang lom chin ni kha awang le 신 러북 람항니 아도 솜다는 러북 람항지 까마이나 세나 아코이 마닝 게 투렐 레이 투렐 레이바 마사이기 암주리시다 암주리 마시 마사네 거네 오 코피시 마하데v पसे महादेव की लाइसंग सिदी खुनगिरो खुनगिनी सिदल लाई हराव बगति तौबिब्रो लाई हराव बदि सुम अखोइगी इसाना तौजरगा लबुक सिगने फजने सेमदो गनाल खोरा से जुंग तौरी ओ हराव बदि तौयेबा तौरी ओ याम नुंगाइजे उजा उजादी सुटी थोपिरैरो ओ पुखरी इसिंग अरुबा पुखरी मा लई अदा इबे मामा इसिंग सोई इबे मा असिगी दोलोक थिलिजि करी तौरिनो इसे तम्मिरो कइनो होली गिया नंदी कई ममिंग कौया हाँ निमा हाइब्रो कइनो तादा तोइने रिमा नंदी कॉलेज कारिबो कायदा सोनाय ए फै नोई लाइसमलो लाइसम ngaktane ya फै नुसी इसिंग सोई पुखरीदगी हुजी कनो लेताबनिना नुमिन्ना नोकचुपता ताबा अदुगा चंगाइबा लंबीसिना खावांग चंगकपनिना चप चाना येसिलसी मैतैगी इमुंग चिंगनी सेइसदा मैतैगी युम याम नुंगाइबा धमाई हारिबा मैतै लेरिबा मफम सिदैसदा ये मणिपुरी बारीनी अच्छा सिदा अंगांसिंग सै तौबगी अमा मखोन ताजरी आई अमता चंगजगे खंगदेने सुंगाई हाइदना चंगबसी फजगदरा मैतै अहल लमनसिंग नुपी मौसिंग होली गी सै सकपा तंबा माली अमता चंगजरकेको अस नुसिरेदा
홀리 땀비리시 역상기로 정성이. 욤욤다 잣도이로 아, 시기 지거리 봐 군제 담아이 각다다 잣도이라 나트라가 소나이 용도이라 아따이 아토바 건강 잘 꿈라까이 꿈셀루. 어 아숨 이자 내기디 몽골 부르라이. 몽골 부르스 잡pro 아, kainodasu bontarapurgi museum tabiraba 따라. bontarapurgi museum du jong ta lakpiu akoi ojagi mingna kari 에 잔나무 거. chan babu kayumno laisram lo 하와이 뭐. hawai bam sidai kaino laisram na namna lai hai 아이들 시기 났대. 아이 탱나게. kai de ya 아이 탱나게. thengna gi ro thengna so ong ta cha gen tawni nangadara khangde sidai da akoi ojagi mingdi kari Bata bacha kayumno sa Namramni. namram Oi. namram su lai kari thabok to wirongge Ay thaba ka tok de tum lomi ni. longmi ni lodi yam charam dong malida date icha jing di kari thabok tawri ge Mapan da loi le nei mai ma ki job tong na dana. o labuk sibo asigi ma kaino mai isei jam to mutat piu ba isei du tharaga di ai amuk thagat pa ya ro youtube ta o la bo sigi lokon che Hoi. mai tei singi yam yawra ba Ma chi si ngam tan ya. mai tei singi ngak ta ne ba Hoi. masigi wasimu aina tabada nungai jaba se sidagi hena leitre adu kayung gi mau sing no tawri sibo Naichom Nambram Adigi Asina kundi ahan ba lagi hausine ibe ma kari lam ningo no Asi kun. lamra gam ningo adagi mathang di damai da dum pan ba Tengna da. thengna da pan ba o thengna dei sitan lai thengna ga damai ga si kem lap na ge Lum ta hum lum la. Oh. Alaga Wanglan Hoi. o mathang ibe ma di 이 블록한 인원 담아야 돼 팔아서. bor khola si kai dano 아, 진짜 런다 이 블록 라이 라니 같은도. o cha bor khola o khange mathang gi di 아이 진도라 까이 인원. jingdul lai kai ningwa pule tro manakia 하나 때문에. 그런다. sidasu jingdul lai kai lebro Oh, lupa bari jo party ga. o mathang di 아이 내가 아 까만 가리네 이제. kamanga kia 아, 남아이 지도 좀 빨라 빨라 있습니다. adagi mathang gi di te Di Damai Gini Damai da Dumpal. lamada ojagi Ai. oja sida pokpiri ro kaino Hoi si ko pokje ban. kaino gi asi gi khoi gi mahadev gi laisang lei hori se Hoi. asi harau bro Oi harawi. manipur dagi mi ga lakro Manipuri ge mi ga la harawi. o no pong ning thong ne na harau ri ra mahadev ne na harau ri ro Masi haraw bari Mahadev na haraw do moy amumu wahan thok ama tawi. sa No akhoi na Mahadev na haraw si meti rom da har ga no pong thong nai na. hoi chumi Mai o amata ni he khallaga di atta wera yena dre o ma dong na mai bi sing hina ba. Amu atha han thok piram ne ba. oja di sida pokpui bro Hoi si ko pokje ban ni. adu di yam kuira bo kaino ni na 1948 pok ni. oja wen khang pada di lambi di ontong na lambi yang khudong charam de. kumai mo yong ngani na Yam na mong cha da ba khoi ham ta lai la su tam ko se yang ma tam ja re ye. o yung kun ni si chumma bro sida ji dhamai da Jung kun tha mong lai ye. kunthra mo Hoi. o kaino mera pai bi ga lei bro dhamai gi oina mai tai gi ya Hoi le ye. kari akoi gi kari nupi lan kari ga thoram yaw bo tau bro Jawi. Hoi Chada na Jauti. 하나씩 그노기 누피란데 아 그노도 저래 몽골. mongol da hoi ne o punna Punna. yam nungai jagre sigi yumsida laksadana mayam thengna jabase yaksang gi do kaino gari de laktoira bontrapur lakta gari acho wai lakta mina gari bara yaw ga tawro di dokina di yam chawrani da ha ha aju tar oja babung lo asa babung oja mingdi 아이 돈바고 거. 너 kai thabok to birong ge oja oji retire to widri bro o kari school gya English medium. kalai da Medium mizoram da Longklai district. longklai da o longklai wona ai su mizoram ai jol lei jaram Oh. adu khangna ra o
몬타부가이노. 아이디 임팔기네. 어쩌. 본 사두 바바제 본 따라푸르기네. 부본 사두 바바의 맘밍 잘리니 까이노. 부본도 저보다 엉떡 탱너드리고. 허rum밤니 쿠닝 테키니나. 허rum밤기 아. 나비도 감기 누가이저래 낭 뭐해? 낭니 나민 까리 까우야. 아비스. 바비스. 바비스 뭐 юм낙소 하요. 남람 나 아두니 юм낙 칸갈로고 앙앙징 юм낙 양 칸다바 따위. 낭니 클래스 까 따미야? 5 그라이드 따미야? LP school nungu mego LP school la 그라고 들리게 봐. 시다도 시다 아더 스쿨 럼 레이도. 아 파이키 마퉁다디. 바이키 마퉁다디 고민노고다. 고민노고 수나이지고디다. 아차. lambi asi faragadi nungairani da. 하직디 라이스 아코이 하네 람비도 오람마디. Hoine ai adum bhab ta jai da kaino da akoina bon tarapur khangak pada oirami ba lambi do akoi khange ba kayam waram ge to huju bauli edu degi bon tarapur tari ba changi ba gari huju jar car ga thori do ado chalam moina lairam ba ga do akoi thengna howe nungai jare mayam una ja ba sida loi le ne thidi akoi gi kaino gi dhamai gi metai sing di yam nungai na punjin na कनोगी अखोगी देव कर्म करी करी सोचती ओजा कनोगादी कैसु वारम मोएबा मयाम पुन्न लेबना सोनाई नकना लेबनिना करी इसई नोंमागी संकीर्तनगी करी गाइदी कैसु अवाट पर लेरम मोएबा ओ कनो अपोपगादी यावरो छिदा युम कुथा मु लेसिदा यावरो 아시가디 자오드레 오자 포코. अपोपनदी होलीगी कराइदा सादा गेदो अदो आइना पुन्न सकप कदी काइगे छिन अखोय हिंदू नि आइबोना जो अपोपगी इसैगा जो मखोन इसै हिदि मखोन फबद नत्रो पुंग येबजु दुंगाइ पुंग येब तान फबद नत्रो अदो तौना सिनि अखोयना हाइजरिना नामदी सुम नाम नामदी नामनिना हा अमतनी अदुनी अखोयना हाइजरिना ꯌꯦꯡꯅꯤꯡꯉꯤꯁꯦ ꯑꯗꯨ ꯏꯂꯥꯏꯗꯣ ꯁꯨꯔꯦ ꯑꯗꯨ ꯑꯃꯇꯅꯦ होय ꯁꯤꯅꯅ ꯑꯃꯨꯛ ꯇꯣꯉꯥꯟꯅ अदुनी अपोपदी कयम लेरिबा ꯌꯨꯝ ꯑꯅꯤ ꯑꯍꯨꯝꯗ 좀 말이 ꯃꯔꯤꯗ इथौ इकानै दु लेत्रो इथौ इकानै बम ताबिब्रा तादे होय ताजे अतै मफमददी लेना थौई कान आशा लमरगाम दसु लेइ थौ ओजाई मिं करिया Ai Raisong Bojomoni. लाइसम लिंब्रा Raisong ada ya kunje. लाइसोम लो लाइसरम लो Raisong. लाइसोम अब थबे ngang kai tawiriba Ai ani pedoni. yam nungai na leibai wani ne lambi nungai ra ha Rambi ye hana nuai da. nate hojik lambi nungai ra agati nungai ra ne ba o ai gi keno yengbirabo A jeng youtube ya yung ti nga kan la i jo jeng ya sia sai akoi se loina kasagi mi kunje ayam ba ye ojar kuchan da ule jeng. yes nungai ai bu khangbi bu lai ra bira bo sa Sai u ga ojar. ai nungai je nungai borkhlada sisida ojauna chang Asam o kenogi paunam hemango gi mayum da chang ai ma wajana khangbi ra me na o adun ni ne ai na ne changak pada ba hangoi jadana adu changak pada ojagi matau du da he ai adum changba yara ne khangna changak e ba sugang khangdradi ai sumai laksabni gaina haiba hayodra di nungai ojana hana yengbi badu na ni ne e nungai je hingon ji oja hoi gi ro nakang isa o insang la pi tha bro thaje ka then yo bro kai then ga jong di koi mai o la nai sa bo gi cha na bani adu marang di kain cha ba marang di dum ka je ba o nungai je khitang ga chacharo ga Siang khanggali sina ke daw puja taw dira. Chaitra puja. nate bamon di lai bro chadai da bamon di le che chena de chelu gna pui o chelu gi bamon du ga adagi thengna ga na o keno ipan thabo ga phajana tawri ko hoi taw ya amai bi haidi mayok na bi akhang ahi lairi bra ba hanjing adudi pangai le treo ja Kunjigi haugalak pagi ahan dui maming gadi.
ꯀꯩꯅꯣꯒꯗꯤ ꯑꯩꯈꯣꯏ ꯂꯝꯃꯥꯕꯒꯤ ꯃꯃꯤꯡꯒꯗꯤ ꯈꯨꯟꯁꯤ ꯀꯔꯝꯍꯥꯏꯅ ꯈꯨꯟ ꯀꯅꯥꯅ ꯍꯧꯗꯣꯛꯈꯤ ꯍꯥꯏꯒꯦ ꯀꯩꯅꯣꯅ ꯈꯨꯟꯗꯥꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯈꯨꯟꯁꯤ ꯌꯥꯡꯒꯣꯟ ꯀꯣꯛꯑꯒ ꯑꯍꯟꯁꯤꯡꯅ ꯇꯥꯔꯝꯕꯗ ꯍꯧꯖꯤꯛ ꯈꯨꯟꯗꯥꯕ ꯍꯥꯏꯁꯤꯅ ꯍꯥꯟꯅ ꯄꯣꯛꯄ ꯑꯗꯨ ꯀꯅꯥꯅꯣꯕ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯗꯤ ꯅꯠꯇꯦ ꯃꯃꯤꯡꯒ ꯈꯪꯕ꯭ꯔꯥ ꯀꯌꯨꯝ ꯈꯨꯟꯗꯥꯕ ꯍꯥꯏꯔꯤꯁꯤ ꯃꯥꯏ ꯃꯃꯤꯡꯁꯤ ꯈꯨꯟꯗꯥꯕ ꯀꯧꯋꯦꯕ ꯈꯨꯟꯗꯥꯕ ꯀꯧꯋꯦꯕ ꯀꯌꯨꯝ ꯊꯣꯉꯥꯝꯅꯤ ꯊꯣꯉꯥꯝꯗꯒꯤ ꯊꯣꯉꯥꯝꯅꯤ ꯃꯅꯤꯄꯨꯔꯗꯩ ꯂꯥꯛꯄ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄꯗ ꯑꯁꯤꯒ ꯌꯥꯡꯒꯣꯟ ꯀꯣꯛꯇꯨꯅ ꯈꯨꯟꯗꯥꯕꯗ ꯃꯥ ꯍꯥꯟꯅ ꯄꯣꯛꯈꯤꯕ ꯍꯣꯏꯅꯦ ꯃꯅꯤꯄꯨꯔꯗꯩꯗꯤ ꯂꯥꯛꯇꯣꯏꯅꯤꯅ ꯑꯌꯥꯝꯕ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯗꯩ ꯂꯥꯛꯄꯅꯤ ꯃꯥꯅꯦ ꯃꯅꯤꯄꯨꯔꯗꯩꯗꯤ ꯃꯅꯤꯄꯨꯔꯗꯩ ꯆꯤꯡꯃꯥꯡꯈ꯭ꯋꯥꯗꯩ ꯍꯧꯔꯛꯄꯅꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤ ꯀꯔꯤ ꯍꯥꯏꯌꯦ ꯁꯣꯝꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯀꯩꯅꯣ ꯂꯩꯗꯣ ꯗꯃꯥꯏꯗꯒꯤ ꯂꯥꯛꯄꯅꯤꯅ ꯗꯃꯥꯏ ꯍꯥꯏꯅ ꯀꯧꯕꯅꯤꯁꯦ ꯑꯣ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯙꯃꯥꯏ ꯑꯗꯨꯕꯨ 1948ꯗ ꯑꯣꯖꯥ ꯍꯣꯏꯅ ꯂꯥꯛꯑꯕꯅꯤꯅ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟ ꯈꯥꯏꯗ꯭ꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯦꯕ ꯑꯦ ꯅꯨꯡꯉꯥꯏꯖꯔꯦ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯩ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯀꯧꯖꯩ ꯃꯤꯡ ꯀꯔꯤ ꯃꯤꯡ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯑꯣ ꯁꯤꯗꯩꯁꯦ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯦ ꯑꯣ ꯄꯨꯡ ꯌꯩꯕ ꯑꯣꯖꯥꯗꯣ ꯑꯣ ꯄꯨꯡ ꯌꯩꯕꯗꯣ ꯄꯨꯡ ꯌꯩꯕ ꯅꯠꯇꯦ ꯄꯩꯁా ꯐꯪꯕꯗꯒꯤ ꯈꯥꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯂꯦꯞꯅꯔꯒ ꯍꯥꯟꯅ ꯈꯥꯏꯅꯔ ꯄꯤꯈ꯭ꯔꯕ꯭ꯔꯣ ꯄꯩꯁꯥꯁꯦ ꯈꯔ ꯆꯥꯎꯈꯠꯅꯕ ꯑꯋꯥ ꯑꯅꯥ ꯇꯥꯕꯁꯤꯡꯗꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯖꯕꯅꯦ ꯅꯠꯇꯦ ꯃꯇꯦꯡ ꯄꯥꯡꯅꯕ ꯇꯧꯕꯁꯦ ꯄꯩꯁꯥ ꯐꯪꯗ꯭ꯔꯗꯤ ꯄꯩꯁꯥ ꯐꯪꯗ꯭ꯔꯗꯤ ꯑꯩ ꯆꯠꯂꯤꯁꯦ ꯄꯩꯁా ꯇꯤꯡꯉꯦꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯩ ꯂꯅꯥꯏ ꯑꯦꯅꯤꯍꯥꯎ ꯄꯨꯊꯣꯛ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯨ ꯌꯥꯎꯏ ꯑꯗ ꯑꯩ ꯀꯣꯟꯅ ꯍꯥꯏꯖꯒꯦ ꯑꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯦꯅ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯄꯩꯁꯥꯗꯤ ꯆꯪꯗ ꯌꯥꯏꯔꯅ ꯆꯪꯒꯅꯤ ꯐꯪꯒꯅꯤ ꯑꯗꯣ ꯍꯌꯦꯡ ꯆꯥꯎꯈꯠꯂꯀꯥꯟꯗꯗꯤ ꯃꯌꯥꯝ ꯐꯤꯕꯝ ꯑꯃ ꯇꯧꯔꯒ ꯑꯗꯨꯝ ꯖꯍꯥ ꯇꯧꯕ ꯍꯣꯏ ꯏꯁꯨꯁꯤꯡꯁꯦ ꯑꯩ ꯏꯁꯨ ꯊꯣꯏꯕꯤ ꯃꯃꯤꯡ ꯍꯥꯏꯌꯣ ꯅꯃꯤꯡ ꯍꯥꯏꯌꯣ ꯅꯪꯒꯤ ꯀꯕꯤꯇꯥ ꯌꯨꯝꯅꯥꯛꯁꯨ ꯍꯥꯏꯌꯣ ꯂꯥꯏꯁ꯭ꯔꯣꯡ ꯀꯕꯤꯇꯥ ꯕꯕꯤꯇꯥ ꯍꯩꯃꯠ ꯀꯕꯤꯇꯥ ꯆꯦꯟꯈ꯭ꯔꯦ ꯂꯥꯎ ꯅꯪ ꯍꯥꯏꯔꯣ ꯂꯥꯎꯁꯦ ꯍꯌꯦꯡꯋꯥꯏ ꯅꯣꯏ ꯆꯥꯎꯔꯒ ꯌꯥꯝ ꯅꯨꯡꯁꯤꯗꯣꯏꯃꯤ ꯁꯦ ꯅꯃꯤꯡ ꯍꯥꯏꯌꯣ ꯂꯥꯏꯁ꯭ꯔꯣꯝ ꯀꯔꯤ ꯑꯥꯔꯀꯦꯔꯣ ꯑꯥꯔꯀꯦꯁꯨ ꯂꯩꯕ꯭ꯔꯣ ꯑꯥꯔꯀꯦ ꯐꯤꯗꯝ ꯁꯅꯥ ꯒꯨꯗ ꯏꯁꯨ ꯊꯣꯏꯕꯤꯒꯤ ꯃꯃꯤꯡꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯐꯤꯗꯝ ꯁꯅꯥ ꯅꯪꯒꯤ ꯍꯥꯏꯌꯣ ꯍꯦꯔꯣ ꯅꯪꯒꯤ ꯅꯃꯤꯡ ꯍꯥꯏꯌꯣ ꯇꯧꯁꯦ ꯁꯤꯂꯩꯕ ꯀꯧꯋꯦꯕ ꯁꯤꯁꯨ ꯏꯁꯨ ꯅꯃꯤꯡ ꯍꯥꯏꯌꯣ ꯀꯩꯅꯣ ꯀꯔꯤ ꯖꯤꯠ ꯑꯕ ꯗꯦꯕꯥꯁꯤꯁ ꯀꯧꯏ ꯚꯦꯔꯤ ꯒꯨꯗ ꯐꯔꯦ ꯅꯨꯡꯉꯥꯏꯖꯔꯦ ꯈꯨꯟ ꯃꯇꯦꯛ ꯑꯝꯇꯪꯒ ꯌꯦꯡꯖꯔꯨꯒꯦ ꯁꯤꯒꯤ ꯃꯁꯥꯡꯁꯤꯅꯦꯕ ꯂꯝꯕꯤꯁꯤ ꯑꯗꯨꯅꯗꯤ ꯍꯧꯖꯤꯛ ꯁꯦꯝꯃꯛꯄꯁꯤ ꯐꯥꯎꯕꯒꯤ ꯃꯃꯥꯡ ꯐꯥꯎꯗꯤ ꯅꯨꯡꯉꯥꯏꯔꯝꯗ꯭ꯔꯤꯑꯕ ꯅꯣꯡꯖꯨ ꯊꯥꯗꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯟꯗꯦ ꯁꯤ ꯀꯅꯥꯒꯤ ꯌꯥꯔꯔꯣꯏ ꯑꯗꯨ ꯌꯥꯔꯣꯏ ꯁꯤꯒꯤ ꯄꯔꯦꯡꯁꯤꯗ ꯃꯩꯇꯩ ꯂꯩꯕ ꯀꯔꯤꯅꯣ ꯁꯤꯗ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡꯁꯤ ꯀꯔꯤꯅꯣ ꯅꯠꯇꯦ ꯁꯤꯒꯤꯁꯦ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯀꯩꯅꯣ ꯑꯗꯨꯒ ꯄꯥꯏꯞ ꯐꯨꯝꯕ ꯍꯥꯏꯁꯤ ꯀꯩꯅꯣ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯂꯥꯛꯇ꯭ꯔꯤꯕ ꯌꯥꯎꯈꯤꯕ ꯏꯁꯤꯡ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯁꯤꯅ ꯑꯣꯖꯥꯒꯤ ꯌꯨꯝꯅꯦꯕ ꯌꯥꯝ ꯆꯥꯎ ꯁꯥꯏꯗ ꯏꯆꯥ ꯀꯌꯥꯅꯣꯅꯦ ꯏꯆꯥ ꯑꯅꯤꯃ ꯑꯃꯅ ꯄꯨꯂꯤꯁꯇ ꯂꯩ ꯑꯃꯅ ꯑꯁꯥꯝ ꯄꯨꯂꯤꯁꯇ ꯑꯁꯥꯝ ꯄꯨꯂꯤꯁꯇ ꯑꯃꯅ ꯑꯩꯈꯣꯏ ꯀꯨꯝꯄꯦꯅꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯑꯗꯨ ꯂꯣꯏ ꯇꯧꯅꯔꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯌꯨꯝ ꯌꯨꯝꯁꯦ ꯀꯨꯝꯁꯤ ꯍꯣꯡꯖꯤꯜꯂꯔꯣꯏ ꯃꯊꯪꯒꯤ ꯆꯍꯤꯗ ꯍꯣꯡꯖꯤꯜꯂꯦ ꯍꯧꯖꯤꯛꯅ ꯀꯥꯏ ꯂꯩꯕꯤꯔꯤꯕ ꯑꯁꯣꯝꯗ ꯄꯨꯔꯥꯅꯥ ꯌꯨꯝꯗ ꯂꯩ ꯑꯦꯖ ꯐꯩ ꯄꯨꯈ꯭ꯔꯤꯒ ꯑꯆꯧꯕ ꯍꯤꯡꯒꯣꯜ ꯐꯖꯅ ꯀꯣꯏ ꯏꯟꯁꯥꯡ ꯅꯥꯄꯤꯒꯁꯦ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯏꯁꯤꯡꯒꯤ ꯎꯐꯨꯟꯒꯤꯅꯤꯅꯦ ꯃꯁꯤꯗ ꯀꯣꯏꯂꯥꯁ ꯊꯥꯔꯛꯄꯗ ꯊꯥ ꯀꯌꯥ ꯆꯪꯈꯤꯅꯤ ꯆꯪꯉꯔꯣꯏꯗ ꯈꯪꯗꯦ ꯒꯣꯔꯃꯦꯟꯒꯤ ꯀꯩꯅꯣꯅꯤ ꯃꯣꯏ ꯊꯥꯗꯣꯔꯤꯕ ꯁꯣꯅꯥꯏꯒꯤ ꯀꯅꯥꯅꯣ ꯁꯥꯖꯨ MLA ꯅꯤꯄꯨ ꯂꯥꯛꯄꯗ ꯃꯣꯏꯅ ꯄꯥꯏꯖꯗ ꯀꯛꯈ꯭ꯔꯕꯅꯤ ꯂꯩ ꯑꯗꯨꯕꯨ ꯐꯖꯅꯗꯤ ꯁꯦꯝꯃꯤꯗ
ꯐꯖ ꯐꯖ ꯐꯔꯦ ꯑꯣꯖꯥ ꯀꯣꯏꯂꯥꯁ ꯊꯥꯕꯗ ꯑꯩꯈꯣꯏ ꯀꯔꯤ ꯀꯩꯅꯣ ꯆꯦꯛ ꯆꯦꯛꯇꯣ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏ ꯁꯤꯁꯤ ꯕ꯭ꯂꯣꯛ ꯁꯤꯁꯤ ꯕ꯭ꯂꯣꯛ ꯊꯥꯕꯗ ꯁꯦꯝꯃꯛꯀꯅꯤ ꯍꯥꯏꯔꯝꯃꯦꯕ ꯁꯤ ꯌꯨꯝꯂꯣꯟ ꯁꯤ ꯌꯨꯝ ꯄꯔꯦꯡ ꯑꯃꯇꯅꯤꯀꯣ ꯄꯔꯦꯡꯅꯤ ꯑꯗꯨꯒ ꯀꯩꯅꯣꯗꯤ ꯇꯨꯔꯦꯜ ꯂꯩꯈ꯭ꯔꯕꯅꯦꯕ ꯅꯤꯡꯗ ꯍꯤꯗꯦꯟ ꯑꯃ ꯒꯣꯜꯒꯣꯔꯤ ꯍꯤꯗꯦꯟ ꯒꯣꯔꯒꯣꯔꯤ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯒꯣꯜꯒꯣꯔꯤ ꯇꯨꯔꯦꯟ ꯍꯥꯏ ꯑꯝꯖꯨꯔꯤꯁꯨ ꯂꯩꯔꯦ ꯑꯁꯣꯝꯗ ꯒꯣꯜꯒꯣꯔꯤ ꯇꯨꯔꯦꯟ ꯒꯣꯔꯒꯣꯔꯤ ꯇꯨꯔꯦꯜ ꯑꯣ ꯇꯨꯔꯦꯟꯗꯤ ꯌꯥꯝꯅ ꯂꯩꯔꯤꯅꯦ ꯑꯣ ꯑꯣꯖꯥ ꯅꯨꯡꯉꯥꯏꯖꯩ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯙꯃꯥꯏ ꯁꯣꯅꯥꯏꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯙꯃꯥꯏ ꯍꯥꯏꯔꯒ ꯈꯪꯅꯕ ꯃꯩꯇꯩ ꯌꯨꯝ 30ꯃꯨꯛ ꯍꯥꯏꯗꯥꯏ 30ꯃꯨꯛꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯆꯪꯖꯔꯛꯄꯁꯤ ꯑꯣꯖꯥ ꯂꯥꯏꯁꯣꯝ ꯙꯟ ꯕꯥꯕꯨꯒꯤ ꯌꯨꯝ ꯙꯣꯟ ꯕꯥꯕꯨ ꯑꯩꯈꯣꯏꯅꯗꯤ ꯙꯟ ꯍꯥꯏꯕ ꯁꯣꯝꯗ ꯕꯪꯒꯥꯂꯤ ꯎꯆꯥꯔꯣꯟꯗ ꯙꯣꯟ ꯍꯥꯏꯕ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯌꯨꯝꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯏꯃꯧ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃꯅ ꯆꯥꯒꯁꯨ ꯄꯤꯊꯛꯄꯤꯔꯦ ꯃꯌꯥꯝ ꯄꯨꯊꯣꯛꯇꯅ ꯑꯗꯨꯒ ꯃꯌꯥꯝ ꯑꯣꯖꯥ ꯑꯃꯁꯨ ꯂꯦꯡꯕꯤꯔꯛꯏ ꯑꯣꯖꯥ ꯑꯍꯟ ꯑꯃ ꯑꯣꯖꯥ ꯑꯍꯟꯁꯤ ꯍꯥꯏ ꯔꯦꯡꯀꯤꯡ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃ ꯑꯣꯏꯕꯤꯔꯝꯕꯅꯦꯅ ꯇꯥꯛꯄꯤ ꯑꯣꯖꯥ ꯈꯨꯔꯨꯝꯖꯒꯦ ꯑꯍꯥꯟꯕꯗ ꯑꯣꯖꯥ ꯃꯤꯡꯗꯤ ꯀꯔꯤ नामराम वीरमणि सिंह ꯅꯥꯝꯕꯔꯝ ꯕꯤꯔꯃꯅꯤ ꯁꯤꯡꯍ ꯑꯣꯖꯥ ꯀꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯀꯔꯤ सप्लाईदा लेरमने आई सुविधादा थोरकपने आर्मीदा ꯑꯣ आर्मीदा ꯂꯩꯕꯤꯔꯝꯃꯦꯕ ꯑꯣ आर्मी ASCꯗ एसीदा ꯑꯣ ꯑꯗꯨꯗꯤ ASCꯗ ꯂꯩꯕꯤꯔꯝꯃꯗꯤ ꯄꯩꯁꯥꯗꯤ ꯈꯔ अदुम पैसा पाइदबा कनोने एसीनिसे ASCꯗ ꯂꯩꯔꯝꯃ ꯄꯩꯁꯥ ꯇꯥꯜꯍꯧꯗꯦ ꯑꯩꯗꯤ ꯊꯥꯖꯖꯗꯦ मैं आई खुद जेतनी सीने ओजी सीने रखेबा ꯑꯗꯨ ꯑꯩꯗꯤ ꯁꯨꯊꯥ ꯊꯥꯖꯖꯔꯣꯏ ASCꯗ ꯂꯩꯔꯝꯃꯒ ꯄꯩꯁꯥ ꯄꯥꯏꯔꯛꯇꯦ आई हाजरिसिने ꯍꯣꯏ ꯍꯣꯏ आई खुद जेसीदा सीना ओजी सीना हाइतेबा ꯑꯣ ꯍꯣꯏꯅꯦ ꯑꯣ 이제 ꯑꯣ ꯕꯦꯡꯛꯇ ꯄꯥꯏꯗ꯭ꯔꯕ ꯈꯨꯟꯅ ꯄꯥꯏꯗ꯭ꯔꯕ ꯕꯦꯡꯛꯇ ꯑꯣꯏꯅ ꯊꯝꯃꯕ ꯅꯨꯡꯉꯥꯏꯖꯩ ꯑꯩꯅ ꯉꯁꯤ ꯙꯃꯥꯏꯗ ꯂꯥꯛꯆꯕꯁꯤ ꯙꯃꯥꯏꯁꯤꯒꯤ ꯃꯊꯪꯗ ꯊꯪꯅꯕꯗ ꯅꯛꯅ ꯂꯩꯕ ꯑꯄꯤꯛꯄ ꯃꯩꯇꯩ ꯈꯨꯟ ꯊꯦꯡꯅꯥꯗꯤ ꯃꯩꯇꯩ ꯉꯥꯛꯇꯔꯣ ꯁꯤꯗꯤ ꯌꯨꯝ 30 ꯂꯩꯔꯤꯁꯤ ꯀꯩꯅꯣꯁꯤꯡꯒ मकेनी कहीं ꯑꯇꯣꯞꯄ ꯌꯥꯎꯔꯤꯕ ꯁꯥꯏꯠ ꯑꯃꯗ ꯍꯧꯔꯛꯄꯗꯁꯨ ꯃꯩꯇꯩ ꯌꯥꯎꯕ꯭ꯔꯥ ꯑꯇꯣꯞꯄ ꯌꯥꯎꯍꯧꯋꯤ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯍꯦꯛ ꯇꯠꯇꯅ ꯍꯥꯏꯕꯤꯕ ꯑꯃ ꯂꯩ ꯁ꯭ꯋꯥꯏꯗ ꯁꯦ ꯑꯣꯖꯥ ꯙꯣꯟ ꯕꯥꯕꯨꯒꯤ ꯍꯤꯡꯒꯣꯜꯁꯦ ꯌꯨꯝ ꯁꯨꯃꯥꯡ ꯂꯩꯔꯦ ꯁꯪꯒꯣꯏ ꯂꯩꯔꯦ ꯑꯗꯒꯤ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯌꯥꯕ ꯃꯇꯦꯛ ꯑꯃ ꯆꯥꯎꯔꯥꯛꯅ ꯑꯩ ꯀꯊꯥ ꯍꯥꯏꯗꯨ ꯈꯪꯖꯗ꯭ꯔꯦꯀꯣ ꯁꯦ ꯆꯥꯎꯔꯥꯛꯅ 100/100 ꯍꯥꯏꯔꯁꯤ ꯑꯗꯨꯝꯕꯁꯤ ꯌꯨꯝ ꯀꯩꯅꯣ ꯃꯃꯜ ꯀꯌꯥꯒꯗ ꯂꯩꯒꯗꯧꯒꯦꯕ ꯂꯥꯛ 1.5 ꯀꯌꯥꯝ ꯇꯥꯡꯉꯦ ꯁꯤ ꯀꯌꯥꯝ ꯌꯧꯅꯤ 3-4ꯗ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯌꯨꯝ ꯁꯨꯃꯥꯡ ꯁꯪꯒꯣꯏ ꯍꯤꯡꯒꯣꯜ ꯃꯆꯥ ꯑꯃ ꯂꯥꯛ 2-3ꯗ ꯐꯪꯅꯦꯕ ꯂꯩꯕꯕꯨ ꯐꯪꯒꯗ꯭ꯔꯣ ꯂꯨꯐꯥꯠꯂꯦꯕ ꯌꯣꯟꯕꯁꯤ ꯑꯣ ꯇꯣꯏꯅ ꯌꯣꯟꯕꯤꯗ꯭ꯔꯤ ꯑꯣ ꯋꯥꯅ ꯊꯣꯛꯏꯕ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯂꯝꯕꯤ ꯅꯨꯡꯉꯥꯏꯔꯛꯑꯕꯅꯤꯅ ꯃꯩꯇꯩꯅꯗꯤ ꯌꯣꯜꯂꯔꯣꯏ ꯂꯧꯕꯨꯛ ꯀꯨꯝꯕ ꯀꯩ ꯑꯇꯣꯞꯄ ꯃꯔꯣꯟꯗꯤ ꯌꯣꯜꯂꯔꯣꯏ ꯌꯣꯜꯂ ꯃꯩꯇꯩꯒꯤ ꯊꯥꯗꯣꯛ ꯆꯠꯇꯣꯔꯤꯁꯦ ꯃꯩꯇꯩꯒꯤ ꯉꯥꯛꯇꯅꯤ ꯄꯨꯝꯅꯃꯛ ꯂꯩꯁꯦ ꯃꯩꯇꯩꯅ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯕ ꯌꯥꯎꯕ꯭ꯔꯣ ꯃꯃꯥꯡꯉꯩꯗ ꯆꯠꯈ꯭ꯔꯦꯕ ꯑꯣ 이수진 ꯃꯩꯇꯩꯅ ꯊꯥꯗꯣꯛꯑꯝꯕꯗꯨꯗꯅꯦꯕ ꯃꯌꯥꯡ ꯌꯥꯜꯂꯤꯁꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯃꯥꯡꯉꯩꯗꯣ ꯏꯁꯤꯡ ꯌꯥꯝꯅ ꯆꯥꯎꯋꯦꯕ ꯍꯣꯏ ꯏꯁꯤꯡ ꯆꯥꯎꯕꯁꯤꯅ ꯃꯣꯏ ꯈꯥꯡꯉꯝꯗꯅ ꯂꯝꯁꯤꯡꯁꯦ ꯖꯣꯟꯗꯣꯒ ꯑꯀꯪꯕ ꯃꯐꯝ ꯊꯤꯅ ꯆꯠꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯗꯤ ꯁꯤꯒꯨꯝꯕ ꯃꯩꯇꯩ ꯈꯨꯟ ꯋꯥꯔꯕ ꯃꯩꯇꯩ ꯈꯨꯟꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯒ ꯍꯣꯠꯅꯔꯛꯑꯒ ꯀꯩꯅꯣ ꯇꯧꯔꯛꯄꯁꯦ ꯁꯦ ꯀꯔꯤꯕ ꯁꯦꯂꯨ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏ ꯆꯧꯗꯣ ꯁꯦꯂꯨꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯕꯒ ꯂꯩꯔꯝꯃꯤ ꯃꯣꯏ ꯃꯇꯝꯗ ꯀꯩꯁꯨ ꯂꯝꯕꯤꯗꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯕ ꯋꯥꯅ ꯇꯝꯃꯛꯏꯅꯦꯕ ꯃꯁꯤꯒꯨꯝꯕꯁꯦ ꯅꯨꯡꯉꯥꯏꯖꯕꯩ ꯋꯥꯅꯤ ꯑꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕꯅ ꯙꯃꯥꯏꯒꯤꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯆꯟꯁꯤꯡ ꯏꯃꯥ ꯏꯟꯗꯣꯟꯁꯤꯡ ꯍꯣꯂꯤꯒꯤꯅꯦꯅ
ꯏꯁꯩ ꯇꯝꯗꯅ ꯂꯩꯔꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯟꯗꯛꯇꯤ ꯀꯁꯥꯔꯒꯤ ꯌꯥꯎꯁꯪꯁꯤ ꯐꯖꯅ ꯍꯦꯛꯇ ꯌꯦꯡꯖꯔꯒꯦ ꯑꯣ ꯐꯔꯦ ꯃꯁꯤꯗ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯙꯃꯥꯏꯗ ꯂꯥꯛꯆꯕꯒꯤ ꯌꯨꯝꯁꯤ ꯄꯔꯦꯡ ꯑꯣꯏꯅ ꯂꯩꯔꯦꯀꯣ ꯃꯩꯇꯩꯁꯦ ꯑꯣ ꯙꯃꯥꯏꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡ ꯃꯩꯇꯩ ꯏꯄꯥ ꯏꯆꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯆꯥꯎꯔꯥꯛꯄ ꯑꯃ ꯁꯛ ꯇꯥꯛꯆꯕꯗꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯍꯧꯁꯥꯒꯨꯝ ꯁꯅꯥꯊꯣꯡꯒꯤ ꯃꯅꯦꯟꯗ꯭ꯔ ꯀꯣꯠꯁꯝ ꯑꯩꯍꯥꯛꯅ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯅꯣꯂꯨꯛꯆꯔꯤ